ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯂꯣꯖꯤꯀꯦꯜ ꯇ꯭ꯔꯦꯗꯔ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯑꯦꯛꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯃꯌꯥꯝ ꯅꯩꯅꯗꯨꯅ ꯌꯦꯡꯁꯤꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯩꯈꯣꯏ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯅꯩꯅꯒꯅꯤꯀꯣ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯁꯣ ꯋꯥꯠ ꯏꯁ ꯑ ꯁꯄꯣꯔꯠ ꯑꯦꯟ ꯋꯥꯠ ꯏꯁ ꯑ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯩꯁꯨ ꯅꯠꯇꯦ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗꯁꯨ ꯌꯥꯝ ꯂꯥꯏꯅꯕ ꯃꯑꯣꯡꯗ ꯀꯩꯅꯣ ꯍꯥꯏꯔꯤꯕ ꯃꯄꯥ ꯑꯁꯤ ꯏꯃꯦꯖꯤꯅꯔꯤ ꯑꯣꯏꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯣꯏꯕ ꯃꯄꯥ ꯑꯃꯅꯤꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯕꯥꯏꯌꯔꯁꯤꯡꯅ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯕꯥꯏ ꯇꯧꯈꯠꯂꯛꯑꯒ ꯍꯥꯏꯗꯤ ꯃꯃꯜꯁꯦ ꯋꯥꯡꯈꯠꯅꯕ ꯍꯣꯠꯅꯔꯛꯄ ꯑꯦꯟ ꯁꯦꯂꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯃꯄꯥꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯦꯜ ꯇꯧꯊꯔ ꯄ꯭ꯔꯥꯏꯁꯁꯦ ꯃꯈꯥꯗ ꯄꯨꯊꯅꯕ ꯍꯣꯠꯅꯕ ꯍꯥꯏꯔꯤꯕ ꯃꯄꯥꯗꯣ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯂꯦꯚꯦꯜ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩ ꯀꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯂꯦꯚꯦꯜ ꯈꯛ ꯅꯠꯇꯦ ꯃꯁꯤꯗ ꯑꯣꯔꯗꯔ ꯃꯌꯥꯝ ꯄꯦꯟꯗꯤꯡ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯂꯤꯃꯤꯠ ꯑꯣꯔꯗꯔ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯍꯌꯦꯡ ꯀꯨꯞꯅ ꯅꯩꯅꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯄꯥ ꯑꯃꯅꯤꯀꯣ ꯃꯄꯥꯁꯤꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯍꯥꯏꯇꯥꯔꯦ ꯃꯃꯜꯁꯦ ꯃꯄꯥꯁꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯩꯗꯧꯏ ꯏꯟꯊꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯏꯟꯈꯠꯅꯕ ꯍꯣꯠꯅꯕꯗꯣ ꯑꯗꯨꯒꯨꯝꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯕꯤꯍꯦꯕꯤꯌꯔ ꯍꯥꯏꯇꯥꯔꯦ ꯁꯤ ꯎꯕ ꯐꯪꯕ ꯃꯄꯥꯁꯦ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯕꯨꯠꯀꯤ ꯁꯤꯃꯥ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯆꯪꯉꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯄꯥꯁꯤꯗ ꯄꯨꯔꯛꯄ ꯃꯇꯝꯗ ꯆꯔꯆꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯟꯗꯤꯔꯒꯨꯝꯕ ꯃꯄꯥꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯁꯦ ꯌꯥꯝ ꯍꯩꯅꯗꯕꯩ ꯇꯥꯏꯞꯇ ꯇꯧꯏꯀꯣ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯤꯡꯁꯦ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯃꯄꯥꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯃꯣꯏꯗꯁꯨ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃ ꯍꯥꯏꯔꯤꯕ ꯃꯄꯥꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯟꯊꯔꯛꯅꯕ ꯍꯣꯠꯅꯕ ꯃꯄꯥꯁꯦ ꯌꯧꯔꯛꯄꯗ ꯏꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄ꯭ꯔꯥꯏꯁꯀꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯉꯁꯤ ꯀꯨꯞꯅ ꯅꯩꯅꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯦ ꯄ꯭ꯔꯥꯏꯁꯁꯤꯡꯁꯤꯅ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯏꯟꯊꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤ ꯃꯄꯥꯁꯤꯗ ꯏꯟꯈꯠꯂꯛꯏ ꯍꯥꯏꯕꯁꯦ ꯃꯃꯜꯁꯤꯅ ꯏꯟꯊꯔꯛꯏꯕ ꯏꯟꯈꯠꯂꯛꯏꯕ ꯃꯔꯝꯁꯦ ꯂꯣꯖꯤꯛꯇ ꯑꯣꯏꯅ ꯅꯩꯅꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀꯩꯅꯣꯝ ꯑꯩꯈꯣꯏꯒꯤ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯁꯄꯣꯔꯠꯁꯤꯅ ꯀꯔꯝꯕꯅꯣ ꯔꯦꯖꯤꯁꯇꯦꯟꯁꯁꯤꯅ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯇꯥꯛꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯩꯅꯁꯤꯀꯣ ꯁꯄꯣꯔꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯁꯁꯦ ꯃꯥꯁꯦ ꯏꯟꯈꯠꯅꯕ ꯍꯣꯠꯅꯕ ꯃꯈꯥꯗꯒꯤ ꯏꯟꯈꯠꯂꯛꯅꯕ ꯍꯣꯠꯅꯕ ꯀꯩꯒꯤꯅꯣ ꯕꯥꯏꯌꯔ ꯆꯪꯉꯛꯄ ꯖꯒꯥꯗꯣ ꯑꯩꯈꯣꯏ ꯁꯤ ꯀꯩ ꯀꯧꯏ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯀꯧꯋꯦꯕ ꯃꯈꯥꯗ ꯂꯩꯒꯜꯂꯦꯕ ꯁꯄꯣꯔꯠꯁꯦ ꯑꯗꯣ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯃꯊꯛꯇ ꯂꯩꯒꯜꯂꯤ ꯃꯊꯛꯁꯤꯗ ꯁꯦꯂꯔ ꯂꯩꯕꯅꯤꯅ ꯏꯟꯊꯔꯛꯅꯕ ꯍꯣꯠꯅꯕꯀꯣ ꯄ꯭ꯔꯥꯏꯁ ꯏꯟꯊꯔꯛꯅꯕ ꯔꯦꯖꯤꯁ ꯇꯧꯋꯦꯕ ꯆꯠꯈꯠꯍꯟꯗꯦ ꯃꯊꯛꯇ ꯀꯥꯈꯠꯍꯟꯗꯦ ꯔꯦꯖꯤꯁ ꯇꯧꯋꯦꯅ ꯀꯩ ꯀꯧꯏ ꯃꯁꯤ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯀꯧꯋꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯄꯣꯔꯠ ꯍꯥꯏꯁꯤꯅ ꯀꯩꯗꯧꯏ ꯃꯄꯥꯁꯤꯗ ꯃꯈꯥꯗ ꯀꯨꯝꯍꯟꯗꯦ ꯃꯥꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯉꯥꯛꯑꯒ ꯂꯩ ꯍꯥꯏꯗꯅꯅꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯄꯣꯔꯠ ꯍꯥꯏꯅ ꯀꯧꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯁꯤꯅ ꯃꯊꯛꯇ ꯀꯥꯍꯟꯗꯕ ꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝ ꯇꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯁꯦ ꯑꯣꯏꯔꯗꯤ ꯇꯥꯡꯕ ꯍꯦꯟꯃꯟꯈ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯌꯣꯟꯊꯣꯔꯛꯑꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯄꯣꯔꯠ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯏ ꯃꯈꯥꯁꯦ ꯀꯨꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯀꯨꯝꯈ꯭ꯔꯒꯗꯤ ꯍꯣꯡꯃꯜꯂꯛꯑꯅꯤ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯄꯨꯈꯠꯂꯛꯄꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯀꯩ ꯀꯧꯏ ꯁꯄꯣꯔꯠ ꯀꯧꯋꯦꯕ ꯁꯄꯣꯔꯠꯁꯦ ꯀꯩꯅꯣ ꯃꯈꯥꯗ ꯂꯩꯒꯜꯂꯤ ꯔꯦꯖꯤꯁꯇꯦꯟꯁꯅꯤ ꯀꯩꯅꯣ ꯃꯊꯛꯇ ꯂꯩꯒꯜꯂꯤꯕ ꯑꯗꯣ ꯍꯌꯦꯡ ꯁꯤꯒꯤꯁꯦ ꯁꯄꯣꯔꯠꯁꯦ ꯑꯃꯨꯛ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯜꯂꯛꯄ ꯔꯦꯖꯤꯁꯇꯦꯟꯁꯁꯤꯅ ꯑꯃꯨꯛ ꯁꯄꯣꯔꯠ ꯑꯣꯟꯈꯤꯕ ꯀꯥꯏꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯇꯣꯄꯤꯛ ꯑꯃꯃꯨꯛ ꯅꯩꯅꯁꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯕꯦꯁꯤꯛ ꯑꯣꯏꯕ ꯁꯣ ꯋꯥꯠ ꯏꯁ ꯑ ꯁꯄꯣꯔꯠ ꯑꯦꯟ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯕꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯄꯣꯔꯠ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯏꯌꯔ ꯆꯪꯉꯛꯏꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯔꯦꯖꯤꯁꯇꯦꯟꯁ ꯃꯄꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯂꯔ ꯆꯪꯉꯛꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯂꯣꯖꯤꯛ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯔꯒ ꯑꯩ ꯇꯥꯛꯀꯦꯕ ꯃꯌꯥꯝ ꯌꯥꯏꯀꯣ ꯑꯗ ꯑꯝꯇꯪ ꯌꯦꯡꯁꯤ ꯃꯌꯥꯝꯁꯤꯗꯀꯣ ꯕꯣꯔꯗ ꯑꯝꯇꯪ ꯑꯣꯟꯁꯤꯟꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯏꯁꯥꯃꯛꯁꯦ ꯂꯧꯔꯁꯦꯕꯀꯣ ꯑꯩꯈꯣꯏ ꯐꯣꯟ ꯑꯃ ꯂꯩꯗꯣꯔꯦꯕ ꯐꯣꯟ ꯑꯃ ꯂꯩꯗꯣꯔꯦ ꯋꯥꯟ ꯄ꯭ꯂꯁꯅꯦ ꯍꯥꯏꯔꯒꯦꯀꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯏ 30,000 ꯃꯌꯥ ꯄꯤꯌꯦꯕ 30,000ꯁꯦ ꯇꯥꯡꯉꯦ ꯂꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯇꯥꯡꯉꯦ ꯂꯧꯔꯦꯀꯣ ꯑꯗꯨꯕꯨ ꯁꯦꯂꯔꯁꯤꯡꯁꯤꯗꯗꯤ ꯀꯩꯗꯧꯏ ꯃꯣꯏꯗꯤ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯀꯤ OLX ꯀꯨꯝꯕꯗ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯌꯣꯟꯕ ꯂꯩꯕ ꯌꯥꯝ ꯇꯣꯏꯅ ꯇꯧꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯌꯣꯟꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯁꯤꯒꯤ ꯋꯥꯏꯠ ꯕꯣꯔꯗꯁꯦ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯗꯧꯏ ꯑꯩꯗꯤ ꯇꯥꯡꯅ ꯌꯣꯟꯅꯤꯡꯒꯅꯦꯕꯀꯣ ꯆꯨꯝꯃꯦꯀꯣ ꯃꯌꯥꯝ ꯁꯤ ꯁꯥꯏꯀꯣꯂꯣꯖꯤꯅꯤꯀꯣ ꯁꯦꯂꯔꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯗꯤ ꯀꯩꯗꯧꯏ ꯇꯥꯡꯅ ꯑꯗꯨꯝ ꯌꯣꯟꯅꯤꯡꯒꯅꯦꯕ ꯑꯗꯨꯒ ꯕꯥꯏꯌꯔꯁꯤꯅ ꯀꯩꯗꯧꯏ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯩꯅꯤꯡꯉꯦꯕ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ OLXꯇ ꯆꯪꯕꯁꯦ ꯑꯍꯣꯡꯕ ꯍꯥꯟꯅ ꯊꯤꯅꯦꯕ ꯍꯣꯡꯁꯨ ꯍꯣꯡꯕ ꯐꯁꯨ ꯐꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯊꯤꯒꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯗꯧꯏ ꯕꯥꯏꯌꯔ ꯑꯃꯁꯨꯡ ꯁꯦꯂꯔ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯖꯒꯥꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯇꯧꯔꯤꯁꯦ ꯌꯥꯅꯔꯀꯥꯟꯗꯅꯤꯀꯣ ꯄꯣꯠ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯅꯩꯁꯦ ꯑꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯇꯧꯕꯗꯣ ꯑꯗꯨꯅꯦꯕ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯌꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯌꯔ ꯑꯃꯁꯨꯡ ꯁꯦꯂꯔ ꯑꯅꯤꯃꯛꯅ ꯌꯥꯅꯕ ꯖꯒꯥꯗꯣ ꯃꯄꯥꯗ ꯊꯤꯔꯀꯥꯟꯗ ꯂꯩꯕ ꯌꯣꯟꯕꯁꯦ ꯇꯧꯋꯤꯅꯦꯕ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯗꯣ ꯀꯩꯅꯣ ꯁꯦꯂꯔꯅ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯏ ꯇꯥꯡꯅ ꯌꯣꯟꯅꯤꯡꯉꯦꯕ ꯑꯗꯨꯒ ꯕꯥꯏꯌꯔꯅ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯏ ꯍꯣꯡꯅ ꯂꯩꯅꯤꯡꯉꯦꯕ ꯑꯗꯣ ꯇꯥꯡꯅ ꯑꯃꯨꯛ ꯌꯣꯟꯈꯤꯕ ꯄꯥꯝꯃꯤꯀꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯩꯔꯝꯗꯥꯏꯗꯗꯤ ꯑꯍꯣꯡꯕ ꯄꯣꯠ ꯂꯩꯅꯤꯡꯉꯦꯕ
aduga yolamdai ne kedai tang tang yoninge sumi ko side common psychology ne khoi human psychology hai tare ado khoi ngai sagi topic tong gak siko ngai sagi khoi na sigi ma pasida seller sang isi kari kino si ma pasina buyer sang isi kari kino hai tang ni ne siko ado ngai sagi khoi na hai 1 plus ama 1 plus 34000 ge lai bini ko balai round figure dollar ge 30000 muk advain high lower ge ko high dom pasida seller sing ne sell to bhore horpati ke buyer lai ramdre buyer se lai tre laibi na mi se kahin leitra amani khata ngai re adu tar ke doi moina na pudhok sal lui duga hairi ba sang chi ga ai 1 plus khoi lising am putho e khala se mai example ni ko 1 plus me am putho ni ko lising am ka putho lising am se manga dra ga khale ba adu na ke dor ni magi main no ba motive se yon da badi ya de transaction tau da badi ya de so ke doi ni discounting do thor kani discounting he ti kai no ma se hong ni yon tar kani ba so mi ko lising kum dhare a ba ba man hai 27k da lining ba party me ama sang biro hai ne ko sida khar sang ye ai ko adu ke sham yam de mi ke sham yam de sang ai do mi manga tara mung teng ne example ne adu em kai da wi sim ba sida ko gi ma gi si buyer se ke sham changak tre adu ne kai da wi ma si kitang ga hong da re ni hong da ni ko sim ba sida hong da re adu ga 27000 ko 27000 da gi mu 25000 ko side you lagi harak to ne sida mu kamai tawi ke cheng si ko sida mu kamai tawni sida buyer khar sang e yam de buyer kun kun thra mu tang ni ai ko aduga mu kai dewi sigi makha sida side buyer si kun kun thra mu se loi lai yu loi gre ada makha ta na ma di yon da biya da pot me am yaw ri yon bu hana kon dum kai dewi last ta rupa lising kun ma pa sida na 20000 ma pa sida ma se finally koi kum da re ai si rei ta ngam ro hai re buyer ne lupa sing kun tar kun thra pi ram se kun da tar e ko sing ta tara gi difference dei kai khalaga sida ke dewi buyer sang kani sang oidra buyer sang kani hai ro buyer me am sa lai ho ba yaw ni ko lai ho da ba khara am su yaw du ni ko sida lai ho dre discount or si diwali gi discount ne khalaga this is a diwali de discount to gi du ne saina palising kun de discount to gre next mai maman se sum tang khale kai gi no buyer sing dina 1 plus se pa ba hong na re ko 1 plus se phone se pa ba hong sum tang kale ngasai ge ma pa ko lising kun manga yo ge pa mu le re kun tare da mu yo re samana na kun thra mu sa san yo re ha na mana seller ne intent to price to adu ta ne yo re hai re price dei mu ko mai to wi ngasai khan du ni sidal lei gi ba buyer me am ko mai to ni sai bai jaga sida lising kun me ada yo ra ga di lei ge na khan ma kang bu khar le ram ni ba ha na kun ma pa de yo pu ma tam da lei ho da ba hai ta de ai ko lei ho da ai paisa lei ho da ba khulong sa ho da ba da gi lei ho da ba kang bu khar le ram ni ba adu ne ke de wi ma ne khan du je si ma pa se de yo de location one khan gi ni ya ba adu na price kari gum ba sai wai dam kai dewi si mathak wai si di seller lai tu ni seller me amam lai tu ni ko ana buyer se lai train khan tar ga di kai dewi amung sai gi process to discounting to ra ni discount tor kan da makha da sum puthar ni adu nga sai gi do ai nga sai do sida lai gi hai ba kangbu khar lai dam ni hai dana adu kangbu nom kai dewi si ma pa se hek thengmo matam da lai khalak padagi price sum ma khalak na bo mong da la ka ni adugi price behavior du ne kari gi damak to no koi buyer sang ise kari gi damak to no seller sang ija haidwa simple logic tu ne hauji simple logic tu ne aduna ngasagi sigi keno se price ma pa si ma yorpom matam da hana sell to na pa ma pa yorpom matam da kai dawi ma pa si dum seller sang pa ya bai possibility lai aduga ngasagi buyer sang khiba ma pa se sida mu kamai tawi buyer sang pa ya ba possibility ma dum lai yarba aduna koi ne resistance support se koi minor major ga lai amurak tang interact pa se sibuna koina minor resistance ne ka ko aduga anirak to interact anirak ahum la ka interact sigam basina major resistance or major support inkhalak pada kai dawi amuk tang inkhalak pasina kai koi minor support korne anirak inkhalaka na major support ne ko ba ado sumaina koina kari gi damak tano price na support am sung resistance ma pada inkhala isa interact isa habdo sigi logic ni adobu hayeng mathangi topic asidi koina kai dawni amum da koina asagi support am sung resistance na flip tawriba haita resistance support se flip tawba yawi ko dum haidi resistance support am on gi ba yawe ko
सी मैम चंग नहीं नसेब मथंगदीको ngasi gi oine diko मैम support सी मपासिदा resistance मपासिदा price की behavior से कमाई तबिनो हाई बसे buyer की behavior करम behavior ननो seller की करम behavior ननो हाइबदो नैनरे करिगुम खंगदब याव तारगसु comment section दा इबिरमुको comment section आई अदुम पाए मैम अदुगा मैम की खंगदब खोतब मैम मा clear out तौनो हनजरी आई WhatsApp नंबर सु पिजरमगे अदुगा अमरोमदा खोई टेलीग्राम ग्रुप अमा खोई हौदोक्से को टेलीग्राम की ग्रुप अमा हौदोक्से हाइबसिदा खोइना इन्फॉर्मेशनल ओइबा खोई मटेरियल मैम अमा कोर्स मटेरियल मैम अमा खोई हापी को अदुगी टेलीग्राम दुगी लिंक की डिस्क्रिप्शन दा पिजरमगे हापसरमगे टेलीग्राम लिंक सिदा संगबिरो को अदुगा मयामना अदुदगी लर्न तोबा याबा मयाम अमा यावबनी मटेरियल मयाम अमा यावबनी संगबिदगा अमतंग येंगबियो हाइदि कानाब्रादो अखोइना सिदा ताइसिदि बेसिक ओइबा गातनी को अदुबु एडवांस ओइबसु तालाखिनी तौबदबु हाना हेना हाइनिंग याव तारगदी हाइरिबा टेलीग्राम की ग्रुप की लिंक तुदा संगबिरो टेलीग्राम की चैनल लिंक तुदा संगबिरो अदुगा सोमना पामिबा मटेरियल फंगदबा लाइरो लोइ फंगनी को अदुदि मतांग असि लोइसिनजरके थैंक यू।